ꯂꯦꯡꯁꯤꯟ ꯕꯦꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯥꯔꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯕ꯭ꯔꯦꯀꯤꯡ ꯕꯦꯗꯀꯤ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯃꯤꯟꯅꯁꯤ ꯑꯦꯄꯤꯁꯣꯗ 61 and 62 ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯅ ꯕ꯭ꯔꯦꯀꯤꯡ ꯕꯦꯗꯀꯤ ꯑꯔꯣꯏꯕ ꯑꯦꯄꯤꯁꯣꯗꯅꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯍꯦꯡ ꯒꯣꯃꯦꯁ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯋꯥꯜꯇꯔꯒꯤ ꯄꯩꯁꯥ ꯊꯝꯐꯝ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯜꯇꯔꯗ ꯁꯦꯝꯖꯤꯟꯕ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯜꯇꯔꯅꯁꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯊꯝꯐꯝꯗ ꯂꯥꯛꯈꯤ ꯋꯥꯜꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯜꯇꯔꯅꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯑꯣꯏꯒꯗꯧꯔꯤꯕ ꯇꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯈꯤ ꯇꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡꯅ ꯍꯦꯡ ꯑꯃꯗꯤ ꯒꯣꯃꯦꯁꯄꯨ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯕꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯁ꯭ꯀꯥꯏꯂꯔꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯕ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯇꯥꯟꯅꯅꯕ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯋꯥꯜꯇꯔ ꯃꯁꯥ ꯃꯇꯣꯝꯗꯅ ꯃꯁꯥꯁꯦ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤ ꯐꯥꯎꯕ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯕ ꯎꯠꯂꯝꯂꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯒꯥꯔꯤ ꯇꯣꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯁꯣꯜꯁꯨ ꯋꯥꯜꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯍꯤꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯦꯝꯅꯅꯕ ꯗꯨꯀꯥꯟ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯁꯣꯜꯒꯤ ꯐꯣꯇꯣ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯁꯣꯜ ꯅꯪꯒꯤ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯂꯩꯔꯣ ꯅꯪꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯒꯤ ꯑꯥꯏ ꯀꯥꯔꯗ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯕꯤꯔꯒꯦ ꯑꯗꯨꯒꯅꯦ ꯁꯣꯜ ꯅꯪꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥꯗꯨꯗ ꯋꯥꯜꯇꯔꯁꯨ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯩꯃꯤꯟꯅꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯟꯅꯔꯤꯕ ꯀꯦꯁ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯦꯁꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯅꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯏꯔꯥꯡ ꯑꯁꯤ ꯈꯤꯇꯪ ꯅꯦꯝꯊꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯈꯤꯔꯣꯏ ꯑꯁꯣꯝꯗꯅ ꯃꯦꯔꯤ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯍꯦꯡꯒꯤꯗꯃꯛꯇ ꯀꯩꯁꯨ ꯈꯟꯒꯅꯨ ꯍꯦꯡ ꯑꯃꯗꯤ ꯒꯣꯃꯦꯁꯄꯨ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯊꯤꯒꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯦꯔꯤꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯦꯔꯤꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯄꯣꯠ ꯆꯩ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯦꯔꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤ ꯑꯁꯣꯝꯗꯅ ꯇꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡꯅ ꯍꯦꯡꯅ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯖꯦꯁꯤꯅ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯔ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯦꯡꯒꯤ ꯏꯃꯨꯡꯗ ꯄꯣꯠꯆꯩ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏ ꯇꯧꯔꯝꯂꯤꯕꯁꯤ ꯇꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡꯅ ꯇꯧꯕꯅꯤ ꯖꯦꯁꯤꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯊꯤꯕꯗ ꯖꯦꯁꯤꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯔ ꯑꯗꯨꯗ ꯇꯣꯠꯅ ꯀꯝꯗꯧꯅ ꯃꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯈꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯔꯕ ꯇꯣꯠꯀꯤ ꯃꯈꯨꯔꯥ ꯖꯦꯛꯅ ꯖꯦꯁꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯣꯠꯅ ꯖꯦꯛꯄꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯀꯥ ꯖꯦꯁꯤ ꯍꯥꯠꯄ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯈꯔ ꯁꯨꯡꯍꯟꯕ ꯑꯁꯤꯅ ꯐꯔꯤꯕꯅꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯔꯤꯛꯁ ꯂꯩꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯃꯦꯠꯁ ꯁꯨꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯤꯗꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯕꯨ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯂꯤꯕꯁꯤꯗꯤ ꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯦꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯈꯪꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯂꯩ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯁꯣꯛꯂꯣꯏ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯈ꯭ꯔꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯤ ꯌꯦꯟꯅꯒꯗꯧꯔꯤꯕꯁꯦ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅ ꯄꯩꯁꯥ ꯇꯥꯟꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯠ ꯁꯨꯡꯕ ꯇꯣꯛꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯃꯦꯠ ꯈꯔ ꯁꯨꯡꯗꯨꯅ ꯂꯤꯗꯤꯌꯥꯗ ꯌꯣꯜꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯦꯞꯇꯅ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯈꯩ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯇꯣꯠꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯇꯣꯠ ꯅꯪꯒꯤꯁꯦ ꯂꯤꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯅ ꯉꯥꯎꯕꯒꯤ ꯃꯥꯜꯂꯤ ꯅꯪꯅ ꯂꯤꯗꯤꯌꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯅꯤꯡꯕꯒꯤ ꯂꯤꯗꯤꯌꯥꯗ ꯉꯥꯎꯕꯒꯤ ꯂꯤꯗꯤꯌꯥꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯠꯅ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯄꯩꯁꯥꯗ ꯃꯤꯍꯧꯔꯕ ꯇꯣꯠꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯗꯤ ꯇꯣꯠꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯖꯦꯁꯤꯕꯨ ꯍꯥꯠꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯥ ꯑꯃꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯁꯣꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯀꯔꯤꯅꯣ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯄꯥꯏꯔꯤꯕ ꯆꯦ ꯑꯗꯨ ꯁꯣꯜꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯣꯜ ꯅꯪꯅ ꯈꯪꯖꯕ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯏꯔꯛꯎ ꯁꯣꯜꯅ ꯌꯥꯝ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯋꯥꯜꯇꯔ ꯅꯪꯅ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯇꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯖꯦꯛꯀꯤ ꯃꯤꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯦꯟꯕ ꯊꯥꯔꯣꯏ ꯃꯈꯣꯏꯅ ꯍꯦꯡ ꯍꯥꯠꯄꯗ ꯅꯠꯇꯅ ꯑꯩꯅ ꯋꯥꯅ ꯇꯥꯟꯖꯈꯤꯕ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯃꯦꯠ ꯁꯨꯡꯕꯒꯤ ꯃꯦꯊꯠ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯍꯤꯡꯅ ꯊꯝꯐꯝ ꯊꯣꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯁꯣꯜ ꯅꯪꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯇꯧ ꯍꯥꯏꯕ ꯊꯕꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯍꯥꯏꯔꯛꯎ ꯃꯗꯨꯗ ꯆꯪꯅꯤꯡꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯆꯪꯖꯁꯅꯨ ꯑꯩꯅ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯃꯤꯁꯤꯡ ꯑꯗꯣ ꯑꯩ ꯀꯅꯥꯝꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯂꯩ ꯅꯪꯅ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯅꯇꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯅꯪꯒꯤ ꯅꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯨ ꯃꯔꯝꯗꯤ ꯅꯪꯅ ꯆꯠꯈꯤꯕ ꯃꯇꯝꯗ
ꯃꯈꯣꯏꯗ ꯇꯥꯍꯧꯒꯗꯧꯔꯤꯕ ꯗꯁꯥ ꯑꯗꯨ ꯅꯪ ꯈꯜꯂꯨ ꯃꯈꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯒꯅꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯁꯃꯥꯖ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕꯤꯔꯒꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯂꯣꯏꯔꯝꯂꯕꯅꯤ ꯁꯃꯥꯖ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯊꯝꯕ ꯅꯨꯄꯥ ꯐꯠꯇꯕꯗ ꯌꯨꯝ ꯄꯥꯜꯂꯨꯕꯗꯒꯤ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯅꯅꯕ ꯊꯧꯔꯥꯡ ꯑꯗꯨ ꯑꯩꯅ ꯇꯧꯈ꯭ꯔꯕꯅꯤ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯁ꯭ꯀꯥꯏꯂꯔꯗ ꯊꯤꯅ ꯆꯩꯈꯤꯕ ꯑꯃꯗꯤ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔꯁꯦ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯂꯝꯂꯒꯅꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯅꯪꯒꯤ ꯀꯣꯜ ꯑꯗꯨ ꯁꯣꯏꯗꯅ ꯔꯦꯀꯣꯔꯗ ꯇꯧꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯣ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯣꯔꯠ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀꯩꯁꯨ ꯇꯧꯕꯤꯔꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯗꯤ ꯅꯪꯕꯨ ꯊꯤꯕꯗꯤ ꯂꯦꯞꯄꯣꯏ ꯃꯔꯝꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯕꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯀꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯒꯤ ꯐꯣꯇꯣꯗꯣ ꯇꯤꯚꯤꯗ ꯈꯕꯔꯗ ꯂꯣꯏꯅ ꯌꯥꯎꯔꯛꯀꯅꯤ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯇꯤꯒꯤ ꯇꯤꯚꯤꯗ ꯈꯕꯔꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯎꯠꯂꯕꯗꯤ ꯃꯍꯥꯛꯄꯨꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯀꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯋꯥꯜꯇꯔ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯁꯤꯟꯖꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯀꯥꯔ ꯋꯥꯁ ꯂꯩꯈꯤꯕ ꯑꯃꯗꯤ ꯀꯥꯔ ꯋꯥꯁꯇꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯍ꯭ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯛꯇꯨꯅ ꯕꯦꯡꯛꯇ ꯊꯝꯖꯤꯟꯈꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯂꯣꯏꯅ ꯂꯧꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯗ꯭ꯔꯒꯇꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯃꯥꯌꯣꯛꯇ ꯅꯈꯣꯏꯅ ꯀꯦꯁ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯁꯤꯡ ꯑꯗꯣ ꯄꯩꯁꯥ ꯂꯩꯇꯕ ꯌꯨꯝ ꯂꯩꯇꯕꯗꯒꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯩꯔꯛꯄ ꯇꯥꯕꯅꯤ ꯅꯪꯁꯨ ꯈꯪꯉꯤꯕꯗꯨꯅꯤ ꯃꯥꯏꯛꯅ ꯃꯁꯨ ꯅꯨꯄꯤꯒꯤꯗꯃꯛꯇ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯝꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯛꯀꯨꯝꯕ ꯁꯤꯡꯈ꯭ꯔꯕ ꯃꯤ ꯑꯃꯗꯒꯤꯁꯨ ꯃꯍꯥꯛꯅ ꯇꯨꯡꯁꯤꯟꯖꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯨꯂꯤꯁꯅ ꯀꯌꯥꯔꯛꯅꯣ ꯃꯉꯣꯟꯗꯒꯤ ꯂꯧꯕꯤꯈꯤꯕꯗꯣ ꯃꯃꯩꯗꯗꯤ ꯃꯥꯏꯛꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯁꯨ ꯅꯨꯄꯤꯅ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯐꯪꯈꯤꯗꯦ ꯅꯪꯉꯣꯟꯗꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯄꯨꯂꯤꯁꯇ ꯆꯪꯖꯔꯣ ꯅꯪꯅ ꯗ꯭ꯔꯒ ꯁꯨꯡꯂꯛꯄꯗꯒꯤ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥ ꯕꯦꯔꯦꯜ ꯑꯁꯤꯁꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯅꯔꯥꯜ ꯅꯁꯥꯅ ꯌꯥꯖꯔꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯃꯥꯟ ꯆꯥꯡꯁꯤꯡ ꯑꯗꯨꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯣꯏ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯅꯇꯣꯝꯗꯅꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯤ ꯑꯋꯥꯐꯝꯗ ꯀꯩꯁꯨ ꯇꯥꯔꯣꯏ ꯃꯈꯣꯏꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯕ ꯐꯤꯕꯝ ꯑꯃꯗ ꯍꯤꯡꯍꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯃꯐꯝ ꯑꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥ ꯑꯁꯤꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯄꯨꯂꯤꯁꯇ ꯄꯤꯔꯣꯏ ꯑꯩꯅ ꯑꯩꯒꯤ ꯄꯩꯁꯥ ꯕꯦꯔꯦꯜ 8ꯃꯛ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯂꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯕꯨ ꯏꯈꯨꯠꯁꯤꯟꯅ ꯍꯥꯠꯈꯤꯒꯅꯤ ꯃꯈꯣꯏꯗꯒꯤ ꯑꯩꯅ ꯋꯥꯅ ꯇꯥꯟꯖꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯨꯟꯗꯨꯅ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯆꯥꯁꯤꯡꯗ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯁꯤꯟꯅꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯥꯎꯕꯗꯤ ꯄꯨꯂꯤꯁꯇ ꯆꯪꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯄꯨꯂꯤꯁꯇ ꯆꯪꯖꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯀꯦꯟꯁꯔ ꯑꯁꯤꯅ ꯍꯦꯟꯖꯜꯂꯛꯇꯨꯅ ꯁꯤꯗꯕ ꯇꯥꯔꯕꯗꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯁꯣꯜ ꯅꯪꯒꯤ ꯑꯅꯧꯕ ꯑꯥꯏ ꯀꯥꯔꯗ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯆꯠꯄ ꯌꯥꯔꯒꯅꯤ ꯂꯥꯛꯑꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯁꯣꯜꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯅꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯞꯇꯣ ꯀꯦꯟꯁꯦꯜ ꯇꯧꯔꯣ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩ ꯍꯧꯖꯤꯛ ꯎꯀꯤꯜ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃ ꯑꯣꯏꯔꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯁꯣꯜ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯅꯤ ꯅꯪꯅ ꯑꯩꯒꯤ ꯎꯀꯤꯜ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯑꯩꯅ ꯇꯣꯛꯂꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗꯅꯤ ꯑꯩꯅ ꯇꯣꯛꯂꯣ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯒꯤ ꯎꯀꯤꯜ ꯑꯣꯏꯔꯤꯕꯅꯤ ꯋꯥꯜꯇꯔꯗꯤ ꯂꯣꯛ ꯌꯥꯝ ꯀꯟꯅ ꯀꯟꯅ ꯈꯨꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯍꯦꯟꯖꯜꯂꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯝꯃꯤ ꯋꯥꯜꯇꯔꯒꯤ ꯍꯛꯆꯥꯡ ꯁꯣꯟꯖꯤꯜꯂꯛꯄ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯁꯣꯜꯅꯁꯨ ꯋꯥꯜꯇꯔꯕꯨ ꯍꯥꯟꯅ ꯀꯤꯔꯝꯕ ꯑꯗꯨꯒꯨꯝꯅ ꯀꯤꯔꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯒꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯀꯣꯏꯁꯤꯟꯗꯨꯅ ꯁ꯭ꯀꯥꯏꯂꯔꯗ ꯋꯥ ꯀꯌꯥ ꯍꯪꯂꯝꯃꯤ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯍꯪꯕꯗ ꯅꯠꯇꯦ ꯁ꯭ꯀꯥꯏꯂꯔꯗ ꯙꯝꯀꯥ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯗꯤ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯗꯕ ꯇꯥꯔꯕꯗꯤ ꯋꯥꯜꯇꯔꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩ ꯑꯃꯗꯤ ꯏꯆꯥꯁꯤꯡꯗ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯦ ꯄꯨꯂꯞ ꯑꯩꯈꯣꯏꯗꯒꯤ ꯃꯨꯟꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯋꯥꯜꯇꯔ ꯑꯗꯣ ꯑꯩꯅ ꯄꯤꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩ ꯋꯥꯜꯇꯔꯒꯤ ꯂꯩꯐꯝ ꯈꯪꯗꯦ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯣ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯋꯥ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯗो ꯅꯪꯒꯤ ꯎꯀꯤꯜ ꯑꯁꯤꯒ ꯐꯖꯅ ꯇꯥꯟꯅꯔꯨꯔꯣ ꯑꯗꯨꯒ ꯃꯊꯪꯗ ꯋꯥ ꯐꯖꯅ ꯍꯥꯏꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯂꯤꯒꯤ ꯀꯥ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯑꯣꯏ 3 ꯂꯩꯔꯝꯃꯤ ꯍꯣꯂꯤꯒꯤ ꯃꯅꯥꯛꯇ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯁ꯭ꯀꯥꯏꯂꯔꯕꯨ ꯐꯥꯖꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ
इमुंग असिदा मी कनामता लेतब्रा नाहके नचानुपा अदुदि कदाइदा लेखिबगे स्काइलर हाइरई इमुंग असिदा आई नतना मी कनामता लेते वाल्टर जूनियर दी ममानबगी मेमदा चटकी हाइरमी असिगी मतुंगदा ममाई खुमलिबा नुपा अजुन हाइरई अखोइना मफम असिदा लाक्लिबसे नंगोंदा सोहनगे नंगोंदा किहनगे हाइदुना लाक्पा नते अखोइदि नंगी नुपाबु यामना इकाय खुमनबा मियोइनी मरम अदुना नंगोंदा वाहंग अमतंग हंगे हाइदुना लाक्लिबनी अखोइ सुखंगी नंग पुलिसना कौदुना पुलिसका वारी सानै हाइबा अदुबु अखोइना खंगनिंगलिबदि मतम अमदा नोइगी कारवासता लाक्लंबा लिडिया हाइबि नुपि दुगी मरमदा नंगना पुलिसता वा हाइखिब्रा स्काइलरनसु यामना कीना हाइदे हाइदुना मंगक नोमी मसीगी मतुंगदा मार्क सुपर नुपादुना मुहाइरई अखोइना चटखरबा मतुंगदा नंग पुलिसता फोन तौगद्रा नत्रगना नखोइगी युम ममांगदा नंगबु सेनदुना लेरिबा पुलिसिंग असिदा अखोइ लाक्लमी हाइदुना पाउ तमगद्रा स्काइलर यामना कीना अदुगुम्बा केमता तौरोय हाइरमी मसीगी मतुंगदा मार्क सुपर नुपासिंग अदो अदुम चटखरे मथंगी सिंदा तोट अमदी लिडिया उनदुना लेरमी तोना हाइरई लिडिया वाल्टरगी मयमदा आई ngarang चलुरे महाकी नुपि दुगा आइगा वारी सानरकले महाकी नुपि दुना नंगी मरमदा पुलिसता केमता पाउ हाइदे मसीगी मतुंगदसु महांगना अमुहना नंगी मरमदा पुलिसता पाउ हाइरोय हाइजुना महाक हाइहोरबनी मदुगिसु मथक्ता स्काइलर हाइरिबा नुपिदो यामना मिकी थीनी अखोइना दब खरा तबुदा महाकती कीबना लोयहोरबनी मरम अदुना स्काइलरना नंगी मरमदा हाइदोरकनी हाइदुना नंगना पाखलिबदो कैसु खलुरगनु नंगी प्रॉब्लम अदो सॉल्व तौरबनी मसीना ताकपदी वाल्टरगी मयमदा ngarang laklamniba mamai khumba miyoising ado totni लिडियाना हाइरई तो नंगना तोरबा थबकतो यामनदि फारे अदुबु मियोइबा हाइबसिदि तंबंगंबा नतेदना स्काइलर हाइरिबि नुपिदुना अइना वाल्टरगा वारी सानबा अमदि अइ कनानो हाइबसे महांगना चपचाना खंगलिबनी मरम अदुना महांगना कीबदगी तौररोय हाइदुना हाइरिबा वादुना मतुंगदा अइगी मरमदा पुलिसता हाइरोय हाइबदि गारंटी लेबा नते मरम अदुना तोट अखोइना पुंदुना तौरिबा ड्रग की कारबार से मतम खरदि लेप्तबा याररोय तो नाहरई अइनदि मेट केजी 15 सुंगदुना लेरबनी नंगना योनानबगिदमक्ता लिडियाना हाइरई नंगना सुंगलिरिबा मेटसिंग अदो नंगना योनिंगबा मफमदा योलरो मतम खरदि अखोइ पाउ फाउनाखिगुमसि कारबार असिसु मतम खर लेपकिसि अइ रिक्स लौबा तल्ली तो नाहरई लिडिया अखोइना हंदक योनगदोरिबा मेट असिदि 92% प्योर ओइबा मेटनी लिडियाना हाइरई नंगदि कमदौना अदुक फजरबा मेट अदो सुंगलिबा नंगना सुंगलिबा मेट अदुदि हाइसेन बकना सुंगलंबा मेट अदुगा चप मानगदौरे तो नंग वाल्टरगा थबक तमिनबरा नंगी मेट अदो वाल्टरना सुंगलकप्रा तो नाहरई वाल्टर दे अखोइगा पुंदबा कुइरे हंदकी मेट असिदि जेसीना सुंगलकपनी लिडियाना मुहाइरई जेसी हारिबा मियोय दुदि हाट के हाइजुना पुलिस अमदि वाल्टरना थीरिबा मियोयनी महाका पुन्ना कारबार तौबा मतमदा अखोइदा रिक्स वांगनी तो नाहरई जेसीदो वाल्टरना अखोइदा हालुरो हाइजुना पिथोरकलबनी अदुगिसु मथक्ता जेसीना अखोइगी मेट सुंगफम अदुदगी नानथोक्तुना चटपा हाइबसे ओइथोक्तबनी महाकपु योटली पुंदुना थमलिबनी लिडियासु तो नाहरिबा वाहाइदो तारगा वाखन मुन्ना खलमी करिगुम्बा महाकना पुरकलिबा मेट अदुना 92% प्योर ओइबा तारबदी मदुदगी फंगलकदोरिबा प्रॉफिट सिंग अदुगी खल्लुबदा महाकती मखाताना तोटका थबक तौबा पामलमी मथंगे सिंदा वाल्टर महाकी ममिंग लैम्बर्ट हाइना ओनख्रे अदुगा न्यू हैम्पशायर हाइरिबा मफम अदुदा युमदोम पोप ओइना लेरिबा चिंग मतोंदा लेबा युम अदुदा मसक लोतुना लेनबा सेम सारमी वाल्टर बु मफम अदुदा थिलकलिबा नुपा अदुना हाइरई वाल्टर नंगी युम असिदा था अमा चाबा कोनगदबा चिंजाकसिंग पैदुना लेरबनी मफम असिदा नंगना सिजनगदबा इसिंग थाव अमदि चाना थक्नबा चिंजाक खुदिमक हानना थौरांग तौदुना लेरबनी मरम अदुना नंगना मफम असिदा लेबा मतमदा नंगी युम असिदगी खोंफम मचेर अमते हेंदोक्त्रबसु यामना नुंगाइबा पुंसि अमदा हिंबा यागनी वाल्टर बु थिलकलिबा नुपा अदुना हाइरई वाल्टर आई था खुदिंगी मफम असिदा नंगी चाना थक्नबा पोचै अमदि नंगना अपाम पोचै सिंग अदो थिनबा लाकनी मरम अदुना करिगुम्बा नंगी अवार अपा लेबा तारबदी आई लाकलिंगे एसिदा हाइहोरो अदुबु आइना था खुदिंगी लाकदोरिबसे लुपा लाख यांखै दी पीदबा यारोय आइगी अवामन ओइना वाल्टरना मुहंगलै फोन अमदि इंटरनेट ती फंगलोइद्रा नुपा अदुना हाइरई फोन इंटरनेट अमता यादे करिगुम्बा नंगना पाउ तागे हाइबा तारबसु नंगना अपाम्बा न्यूज़पेपर अदु आइना पुरकनी वाल्टरना हाइरई अदुबु आइगी तौगदबा थबक खरदि लेरी फोन याउद्रबदि तौबा यारोय नुपा अदुना मुहाइरई वाल्टर आइगी इथौसे नंगबु जेलदा लेबदगी कनबा असिनी मदुगिसु मथक्ता नंगबु कनबा हाइबसे अलाइबा थबक नते मरमदि नंगसे हौजिक हौजिक लेबा असिदा ख्वाइदगी वांटेड क्रिमिनल अमा ओरिबनी नंगबु मफम खुदिमक्ता पुलिसना थीदुना लेरिबनी असिगुमा फिबम असिदा नंगना अतोप्पा मीगा फोनदा वारी सानबा अमदि इंटरनेट सिजनबा हाइबसे पुलिसना नंगबु यामना लाइना फंखिगनी वाल्टरना मुहाइरई अदुदि आइना युम असी थादोक्तुना चटकिबा तारबदि कमदौबा नुपा अदुना मुहाइरई मफम असिदगी किलोमीटर 5 अमुक चलकांदा शहर मचा अमदि लेबनी नंगना चटके हाइरबदि मफम अदुदा चटलु अदुबु वाल्टर आइनासु अमुका हना हाइरिबसिनी करिगुम्बा नंगना
ꯌꯨꯝ ꯑꯁꯤꯒꯤ ꯕꯥꯎꯟꯗꯔꯤ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯆꯣꯏꯁꯅꯤ ꯑꯩꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯏꯊꯧ ꯍꯥꯏꯕꯕꯨ ꯅꯉꯣꯟꯗ ꯑꯩꯅ ꯈꯪꯖꯕ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯥꯅꯤ ꯀꯟꯇꯦꯛ ꯑꯝꯇ ꯂꯩꯔꯔꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯅꯪꯒꯤ ꯄꯣꯠ ꯑꯋꯥꯠ ꯑꯄꯥ ꯑꯩꯅ ꯑꯝꯇ ꯄꯨꯔꯛꯂꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯏꯐꯦꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯜꯂꯒ ꯇꯧ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯕꯦꯔꯦꯜ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯨꯄꯤ ꯑꯃꯨꯕ ꯑꯗꯨ ꯎꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ ꯃꯁꯥ ꯃꯇꯣꯝꯇ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯣꯠꯅ ꯖꯦꯁꯤꯒꯤꯗꯃꯛꯇ ꯕꯀꯦꯠ ꯑꯃꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯔ ꯍꯥꯞꯇꯨꯅ ꯊꯧꯔꯤꯗ ꯕꯀꯦꯠ ꯑꯗꯨ ꯀꯤꯁꯜꯂꯒ ꯖꯦꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯅ ꯉꯁꯥꯏ ꯁꯨꯡꯈꯤꯕ ꯃꯦꯠꯀꯤ ꯕꯦꯁ ꯑꯗꯣ 96% ꯄꯤꯌꯣꯔ ꯑꯣꯏꯔꯦ ꯋꯥꯜꯇꯔꯅ ꯁꯨꯡꯂꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯠꯅ ꯖꯦꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯗꯝꯕꯨꯔ ꯀꯨꯞꯁꯤꯜꯂꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯇꯣꯠ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯗꯝꯕꯨꯔ ꯑꯗꯨ ꯀꯨꯞꯄꯤꯔꯝꯂꯒꯅꯨ ꯅꯨꯡꯗꯥꯡꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯇꯣꯠꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯇꯣꯠ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯍꯦꯟꯀꯞꯁꯤꯡ ꯑꯗꯣ ꯁꯦꯐꯇꯤ ꯄꯤꯟ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯖꯦꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯌꯣꯠꯀꯤ ꯁꯤꯂꯤꯡ ꯑꯗꯨꯗ ꯖꯦꯁꯤ ꯌꯥꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯂꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯖꯦꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯗꯤ ꯎꯔꯝꯗꯦ ꯖꯦꯁꯤꯅ ꯃꯐꯝ ꯑꯗꯨꯕꯨ ꯈꯥꯖꯤꯜꯂꯤꯕ ꯐꯦꯟꯁꯤꯡ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯔꯛꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯖꯦꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ ꯅꯈꯣꯏꯅ ꯅꯊꯧꯅꯥ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯠꯂꯨ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯦꯠ ꯁꯨꯡꯂꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯣꯠ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯠꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯦꯟꯗ꯭ꯔꯤꯌꯥ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯅꯪ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯖꯦꯁꯤꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯩꯁꯦ ꯖꯦꯁꯤꯒꯤ ꯃꯃꯥꯟꯅꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯍꯥꯛꯄꯨ ꯀꯩꯗꯧꯔꯕꯒꯦ ꯇꯣꯠꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯥꯔ ꯑꯁꯤꯗ ꯖꯦꯁꯤ ꯐꯝꯗꯨꯅ ꯂꯩꯍꯧꯕꯅꯤ ꯇꯣꯠꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯖꯦꯁꯤꯁꯨ ꯇꯣꯠꯅ ꯄꯨꯔꯛꯂꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯌꯥꯗ ꯐꯤ ꯄꯨꯟꯁꯤꯜꯂꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯖꯔꯝꯃꯤ ꯑꯗꯨꯕు ꯃꯌꯥꯗ ꯐꯤ ꯄꯨꯟꯁꯤꯟꯈꯤꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯀꯩꯝꯇ ꯇꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯠꯅ ꯖꯦꯁꯤꯒꯤ ꯃꯃꯥꯡꯗ ꯑꯦꯟꯗ꯭ꯔꯤꯌꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯖꯦꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯈꯤ ꯖꯦꯁꯤ ꯀꯞꯄ ꯅꯠꯇꯅ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯖꯦꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯃꯨꯡ ꯑꯁꯤꯗ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯆꯥꯁꯨ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯂꯝ ꯍꯦꯟꯕ ꯇꯧꯒꯅꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯖꯦꯁꯤꯗ ꯀꯤꯍꯜꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯊꯥ ꯐꯥꯔꯗꯨꯅ ꯋꯥꯜꯇꯔꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯋꯥꯜꯇꯔꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯕꯔ ꯐꯥꯛꯇꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯋꯥꯜꯇꯔꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯀꯝꯗꯧꯍꯧꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯔꯠꯅ ꯀꯦꯁ ꯑꯝꯇ ꯊꯥꯡꯒꯠꯇ꯭ꯔꯤ ꯃꯈꯣꯏꯕꯨ ꯀꯣꯔꯠꯇ ꯀꯧꯕꯒꯤ ꯋꯥ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯆꯂꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯇꯦꯛꯁꯤ ꯀꯝꯄꯅꯤ ꯑꯃꯗ ꯌꯥꯎꯏ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯟꯅꯍꯧꯏ ꯇꯤꯚꯤ ꯑꯃꯗꯤ ꯈꯕꯔꯗ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯃꯤꯡ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤꯅ ꯁ꯭ꯀꯥꯏꯂꯔꯅꯁꯨ ꯃꯃꯤꯡ ꯂꯣꯠꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯜꯇꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯈꯤꯕ ꯅꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯕꯦꯡꯛꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤ ꯀꯅꯥꯝꯇꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯀ꯭ꯔꯥꯏꯝ ꯁꯤꯟꯗ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯄ ꯐꯦꯟꯁꯤꯡ ꯑꯗꯨ ꯈꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯜꯇꯔꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯀꯦꯟꯁꯔꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯞꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯋꯥꯜꯇꯔꯅ ꯍꯥꯟꯅꯗꯒꯤ ꯀꯥꯞꯇꯨꯅ ꯂꯥꯛꯂꯕ ꯃꯍꯥꯛꯀꯤ ꯗ꯭ꯔꯤꯞ ꯑꯗꯨ ꯐꯖꯅ ꯀꯥꯞꯄꯤꯔꯝꯃꯤ ꯄꯩꯁꯥ ꯐꯅ ꯂꯩꯔꯕꯁꯨ ꯌꯨꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯈꯩ ꯄꯣꯠꯆꯩ ꯄꯩꯗꯨꯅ ꯂꯩꯔꯕꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ ꯃꯤ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯁꯨ ꯃꯇꯣꯝꯗꯊꯥ ꯑꯃ ꯇꯨꯃꯤꯟꯅ ꯂꯩꯔꯛꯄ ꯑꯃꯗꯤ ꯃꯤ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯥ ꯑꯃ ꯂꯩꯔꯛꯄꯁꯤꯗ ꯋꯥꯜꯇꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯇꯣꯝꯗ ꯌꯥꯝꯅ ꯂꯣꯟꯂꯤ ꯑꯣꯏꯔꯝꯃꯤ
ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯈꯣ ꯄꯨꯡ ꯑꯃꯇꯪꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯌꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯡ ꯑꯃꯗꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯖꯨꯋꯥꯔ ꯉꯥꯛꯇꯪ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯋꯥꯜꯇꯔ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔ ꯃꯥꯒꯤ ꯄꯩꯁꯥꯒꯤ ꯕꯦꯔꯦꯜ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯋꯥꯜꯇꯔꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯍꯥꯞꯆꯤꯟꯈꯤꯕ ꯄꯩꯁꯥꯒꯤ ꯕꯣꯛꯁ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯂꯥꯟꯊꯣꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯊꯥꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨ ꯇꯝꯅ ꯋꯥꯜꯇꯔ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯅꯪꯒꯤ ꯅꯗꯣꯝꯆꯥ ꯃꯦꯔꯤꯅ ꯏꯃꯔꯖꯦꯟꯁꯤ ꯑꯃꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯔꯛꯂꯤ ꯐꯣꯟ ꯑꯗꯨ ꯑꯝꯇ ꯄꯥꯏꯔꯨ ꯂꯥꯛꯎ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯋꯥꯜꯇꯔꯅ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯅꯤ ꯐꯣꯟ ꯊꯝꯈꯤꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝꯗ ꯋꯥꯜꯇꯔꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯦ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯋꯥꯜꯇꯔꯅ ꯀꯞꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯃꯛꯇ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤꯀꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥꯅ ꯇꯥꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯂꯨꯏꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅꯁꯨ ꯂꯩꯔꯤ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯂꯨꯏꯁ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯨꯏꯁꯀꯤ ꯃꯌꯨꯝꯗ ꯕꯣꯛꯁ ꯑꯃ ꯊꯥꯔꯛꯀꯦ ꯕꯣꯛꯁ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯌꯥꯎꯕꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯅ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯧꯈꯤꯒꯅꯤ ꯑꯩꯅ ꯊꯥꯔꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯪ ꯑꯃꯗꯤ ꯅꯆꯟꯅꯨꯄꯤ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯅꯃꯥꯅ ꯋꯥꯖꯔꯤꯕꯗꯣ ꯃꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯅꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯪꯉꯣꯟꯗ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯄꯩꯁꯥ ꯄꯤꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯧꯍꯜꯂꯛꯅꯕ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯤꯐꯠꯇ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯊꯥꯔꯛꯀꯗꯧꯔꯤꯕꯁꯦ ꯅꯪꯅ ꯏꯃꯥꯗ ꯑꯣꯠ ꯅꯩꯈꯤꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯀꯀꯥ ꯍꯦꯡꯕꯨꯁꯨ ꯍꯥꯠꯈꯤꯕꯅꯤ ꯃꯤ ꯑꯐꯠꯇꯕ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯝꯗꯦ ꯅꯪꯅ ꯊꯥꯔꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯊꯥꯔꯛꯀꯅꯨ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯅꯪꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯕ ꯄꯥꯝꯗꯦ ꯋꯥꯜꯇꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥꯅ ꯋꯥꯔꯤꯕꯗꯣ ꯃꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯅꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯁꯤꯖꯤꯟꯅꯧ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯄꯥꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯃꯄꯥꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯁꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅೋ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯋꯥꯜꯇꯔ ꯀꯧꯏ ꯑꯩꯒꯤ ꯀꯦꯁ ꯍꯥꯏꯕꯗꯤ ꯋꯥꯜꯇꯔ ꯋꯥꯏꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯝꯗ ꯊꯤꯒꯠꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯃꯈꯥ ꯇꯥꯕ ꯋꯥ ꯍꯥꯏꯔꯝꯗꯅ ꯐꯣꯟ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯊꯥꯒꯦ ꯈꯜꯂꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯝꯃꯤ ꯋꯥꯜꯇꯔꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯨ ꯊꯛꯇꯨꯅ ꯐꯝꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯤꯡꯈꯠꯈꯤꯕ ꯀꯝꯄꯅꯤ ꯑꯗꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯋꯥꯜꯇꯔꯒꯤ ꯃꯃꯥꯟꯅꯕ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯎꯅꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨꯋꯔ ꯑꯗꯨꯅ ꯍꯪꯂꯛꯏ ꯒ꯭ꯔꯦꯆꯦꯟ ꯏꯂꯤꯌꯠ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯝꯄꯅꯤꯅ ꯌꯥꯝꯅ ꯁꯦꯟꯗꯣꯡ ꯂꯩꯔꯦ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯟꯗꯛ ꯅꯧꯅ ꯍꯧꯗꯣꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯄꯤꯔꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯃꯗꯤ ꯅꯈꯣꯏꯅ ꯗꯣꯅꯦꯁꯟ ꯇꯧꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯦ ꯋꯥꯜꯇꯔ ꯋꯥꯏꯠꯀ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯀꯝꯄꯅꯤ ꯑꯁꯤ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯋꯥꯜꯇꯔ ꯋꯥꯏꯠꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯜꯇꯔ ꯋꯥꯏꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯑꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯀꯝꯄꯅꯤꯗ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯀꯝꯄꯅꯤ ꯑꯁꯤ ꯑꯐꯕ ꯀꯝꯄꯅꯤꯅꯤ ꯍꯥꯏꯕ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯗꯣꯅꯦꯁꯟ ꯑꯃꯗꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯗꯣ ꯂꯤꯡꯈꯠꯂꯤꯕ꯭ꯔꯥ ꯋꯥꯍꯪ ꯑꯁꯤꯗ ꯏꯂꯤꯌꯠꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯤ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯁꯤ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯋꯥꯜꯇꯔꯁꯨ ꯃꯇꯦꯛ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯋꯥꯜꯇꯔꯒ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯏꯟꯇꯔꯚ꯭ꯌꯨꯋꯔ ꯑꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯋꯥꯜꯇꯔꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯅ ꯀꯝꯄꯅꯤ ꯑꯁꯤ ꯍꯧꯗꯣꯔꯛꯄ ꯑꯃꯗꯤ ꯀꯝꯄꯅꯤ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯋꯥꯜꯇꯔꯅ ꯄꯥꯡꯂꯝꯕ ꯃꯇꯦꯡ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯝꯄꯅꯤ ꯑꯁꯤ ꯃꯃꯤꯡ ꯊꯣꯟꯈꯤꯕꯅꯤ
ꯃꯁꯤꯗ ꯂꯣꯏꯔꯦ ꯋꯥꯜꯇꯔꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯕꯕꯨ ꯃꯃꯤꯡ ꯊꯣꯟꯕ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯋꯥꯜꯇꯔꯅ ꯀꯝꯄꯅꯤ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ꯫ ꯋꯥꯜꯇꯔꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯝꯄꯅꯤ ꯑꯗꯨ ꯂꯤꯡꯈꯠꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯁꯦ ꯋꯥꯜꯇꯔꯅꯤ꯫ ꯑꯗꯨꯕꯨ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯀꯝꯄꯅꯤ ꯑꯗꯨ ꯏꯖꯠ ꯁꯣꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯕꯨ ꯌꯥꯝꯅ ꯀꯩꯁꯨ ꯂꯩꯇꯕ ꯍꯟꯊꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯂꯤ꯫ ꯏꯟꯇꯔꯚ꯭ꯌꯨꯋꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯋꯥꯜꯇꯔ ꯋꯥꯏꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯕ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯦꯠ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯌꯨꯔꯣꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯔꯤ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯋꯥꯜꯇꯔꯁꯨ ꯍꯧꯖꯤꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯒ꯭ꯔꯦꯆꯦꯟꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯕ ꯋꯥꯜꯇꯔ ꯋꯥꯏꯠ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯆꯝꯖꯔꯕ, ꯃꯤꯉꯣꯟꯗ ꯂꯥꯟꯕ ꯍꯩꯖꯗꯕ, ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯝꯕ ꯋꯥꯜꯇꯔ ꯋꯥꯏꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯦ, ꯃꯍꯥꯛ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯁꯤꯗꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ, ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯤꯕ ꯍꯩꯁꯦꯟꯕꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ, ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ, ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯅꯤ꯫ ꯒ꯭ꯔꯦꯆꯦꯟꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯥꯜꯇꯔꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯦꯜꯂꯛꯈꯤ꯫ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠꯇ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯤ, ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯀꯝꯗꯧꯅ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯥꯔ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯗ ꯃꯆꯤꯟꯗ ꯁꯣꯟꯖꯩ, ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯌꯧꯍꯜꯂꯨ, ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯨꯔꯥꯟꯂꯛꯂꯤꯕ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯜ ꯄꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯀꯦꯟꯁꯔꯒꯤ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯑꯣꯏꯜ ꯄꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ PCO ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯗꯨꯒ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏ, ꯑꯩꯒꯤ ꯃꯤꯡ ꯗꯦꯕꯤꯠ ꯀꯧꯏ, ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁ ꯍꯥꯏꯔꯤꯕ ꯈꯕꯔ ꯑꯗꯨꯒꯤ ꯔꯤꯄꯣꯔꯇꯔꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯟ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯛꯈꯤꯕ ꯗꯣꯅꯦꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯑꯥꯔꯇꯤꯀꯜ ꯑꯃ ꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯥꯔꯇꯤꯀꯜ ꯑꯗꯨ ꯄꯕ꯭ꯂꯤꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ, ꯃꯔꯝ ꯑꯗꯨꯅ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯃꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯌꯨꯝ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗꯒꯤ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯂꯩꯒꯗꯕ ꯃꯇꯝ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯡꯗꯥꯡꯅꯤ꯫ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯃꯔꯝꯅ ꯏꯃꯨꯡꯗ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯑꯃꯝꯕꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥꯜꯇꯔꯕꯨꯗꯤ ꯎꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠꯀꯤ ꯈꯣꯡꯖꯥꯎ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠꯇꯤ ꯋꯥꯜꯇꯔ ꯎꯕ ꯃꯇꯝꯗ ꯚꯨꯠ ꯂꯥꯛꯂꯕꯒꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯒ꯭ꯔꯦꯆꯦꯟ, ꯏꯂꯤꯌꯠ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯀꯝꯗꯧꯔꯤ? ꯒ꯭ꯔꯦꯆꯦꯟꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯟꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯔꯣ, ꯃꯗꯨ ꯊꯦꯡꯅꯅꯕ ꯑꯩꯈꯣই ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯥꯔꯗ ꯌꯥꯎꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯂꯤꯌꯠꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯏꯂꯤꯌꯠ, ꯅꯪꯅ ꯑꯩꯒ ꯃꯥꯌꯣꯛꯅꯒꯦ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯄꯤꯛꯄ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯂꯣꯏ, ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯒꯗꯕ ꯑꯇꯣꯞꯄ ꯊꯥꯡ ꯑꯆꯧꯕ ꯑꯃ ꯂꯧꯔꯨꯆꯣ꯫ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯏꯂꯤꯌꯠꯅ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯝꯂꯤꯕ ꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯊꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯒ꯭ꯔꯦꯆꯦꯟ ꯑꯃꯗꯤ ꯏꯂꯤꯌꯠꯅ ꯏꯃꯨꯡꯗ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯄꯩꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯒ꯭ꯔꯦꯆꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯁꯤꯡꯁꯦ ꯂꯨꯄꯥ ꯀꯔꯣꯔ 9,9,58,000ꯅꯤ꯫ ꯄꯩꯁꯥꯁꯤꯡꯁꯦ ꯑꯩꯅ ꯋꯥꯅ ꯇꯥꯟꯈꯤꯕ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯄꯤꯒꯗꯕꯅꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯍꯥꯛꯀꯤ 19 ꯁꯨꯕ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯇ ꯄꯤꯒꯗꯕꯅꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯒꯤ 19 ꯁꯨꯕ ꯕꯥꯔꯊꯗꯦ ꯂꯥꯛꯀꯗꯕ ꯊꯥ 10ꯒ ꯅꯨꯃꯤꯠ 9 ꯋꯥꯠꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ 19 ꯁꯨꯕ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯇ ꯄꯤꯅꯅꯕꯒꯤꯗꯃꯛꯇ
पैसासिंग असे टैक्स लौरोइदबा व्हाइट मनी ओंथोउ अदुगा इचानुपादा पियु महाकना सिजननिंगबा मओंगदा सिजनहल्लु मरुओइना महाकी कॉलेजता लाइरिक तंबा अमदी इमुंग मनुंगी खर्सा पुनमक पैसा असिदगी सिजनहल्लु इलियटना हाइरई करी मरमगिदमक्ता अखोइना पैसासे नंगी नचादा कमदौना पिगदौरिबनो ग्रेचेनना मुहाइरई वाल्टर नंगना नंगी पैसासे नहाकी नुपी अमदी नचासिंगदा पिनिंगबा तारबदी नंग चतुना पिरुचो अखोइ यावहलकनो वाल्टरना हाइरई आइसु मखोइदा पिनिंगी अदुबु आइगी इचा अमदी आइगी नुपीना आइबु उनबा पामदे अइंगोंदा साउदुना लेख्रे मसी फना ओइदुनसु आइना मखोइ मनाक्ता चतुना पैसासिंग असे पीबा ngami अदुबु आइना पीरुबा तारबदी पैसासिंग असे सरकारना सोइदना लौख्रनी इचासिंगदा पैसा अमता फंगलोय अदुबु करिगुंबा पैसा पाइबदा लंबा लेत्रबा डोनेशन तौबदा ममिंग चटलिबा नखोइ अनिगी मफमदगी पैसासिंग असे आइगी इचानुपादा अमदी आइगी नुपीदा नखोइना डोनेशन गी मिंगदा पीबीबा तारबदी सरकारनासु पैसादो लौरोय आइगी नुपी अमदी आइगी इचासिंगनासु पैसादो हराव हरावना लौगनी नखोइना मतेंग पांगलाकपनी खंदुना अदुगा नखोइना पैसासिंग असे आइगी इचा अमदी आइगी इमुंग मनुंगदा पीनबो हनबा मतमदा लॉयर अमदी अतै अतै टैक्स की चंगद्रबा याद्रबा चार्जेस अमदी फी सिंग अदो आइगी पैसासिंग असिदगी लौथोक्तुना सिजनगदबनी नखोइगी पैसादगी सिजनबा यारोय samna hairabada aina taliba paisasing ase aigi ichagi makhuta yoba matamda nakhoigi paisagi mateng amta yawba yaroi aina hairiba wasing ase nakhoi ani gyan tarabra Gretchen amadi Elliot masa thak thak ningladuna gyan tare hairi masigi matungda Walterna thongnaw lomda mamai onsinduna ingit ama tawrakhi masigi matungda Gretchen amadi Elliot ta sniper gi re amamam thalakhi sniper gi re du ubada Gretchen amadi Elliot ibana wangangba makon phawba tholamde Walterna yamna ingna tamna hairi aigi ichasingda pikhigadaba पैसासिंग अदुदगी लुपा करोड़ निम्फु लौथोक्तुना आइना मफम असिदा लेरिबा मी हाटपदा ख्वाइदगी ममिंग लेरबा मी हाटपा अनि नेकले मी हाटपा अनि एदुना तमलकपा स्नाइपर की एमनी नखोइना उरिबदो ग्रेचेन इलियट हयेंग करिगुंबा आइसे पुलिसना फाखिबा नत्रगना आइसे लाइखिदबा थोक्लबदी मतम मदुदा नखोइना आई लेट्रे नत्रगना आइना करिसु तौबा ngamnaroi खलदुना पैसासिंग असे आइगी इचागी मखुत्ता हेक यौहनदबा तारबा मदु ओइरबदी आइगी इचानुपा वाल्टर जूनियर की बर्थडे की मतुंग नुमित खरनिगी मनुंगदो ओइबा याय नत्रगना था अमनी नत्रगना चही अमनिगी मनुंगदा नखोइ अनिना करिसु तौरक्लरोय पैसा मयाम फ्रीदा फंगले हादुना हराउदुना लेरिङै तंजा अमदा इखंग खंगौदना मिहाटपा अनि सिलाक्लगा नखोइ अनिबु यान मतम थिबा मोंगदा हालु हाइदुना आइना पैसा मयाम पीदुना मखोइ अनिदा सिनरमलबनी मसिगी मतुंगदा वाल्टरना हाइरई आइना हाइरिबा थबकसिंग अदो अमता कायदना तौबा तारबदी नखोइदा करिसु अवा अना नंगलोय मसिगी मतुंगदा अमु वाल्टरना इंगित अमा तोरमी मसिगी मतुंगदा स्नाइपर थालकलिबसिंग अदो मुथतखिरमी मथंगी सिंदा वाल्टरना महाकी गाड़ी अदु लम्हांग अमदा खामदुना लेरमी अदुगा मागी कार की हेडलाइट अदु अमुक मुथत अमुक थान तौदुना सिग्नल अमा पिरमी मसिगी मतुंगदा नुपा अनि खतंग मोंगसोंग मरक्तगी चेंथोरक्तुना वाल्टर की कार दा तोंगलमी वाल्टरना नेक्तुना थमलमलिबा मिहाटपा अनिदो ओइरमाले मथंगी सिंदा वाल्टर की कार मनुंगदा पीट अमदी बेजर फमदुना लेरमी वाल्टरना मखोइ अनि न पाइरिबा अंगांगी सानापोते यावबा अंगांगबा मचुगी रे अदु लौसिल्ली वाल्टरना पैसा मयाम पीदुना मिहाटपा अनि नेकले हारिबदुदी बेजर अमदी पीट ओइरमी वाल्टरना ग्रेचेन अमदी इलियटपु कीननबगीदमक्ता मखोइदा अपंगबा सिदुना सानाबा ओइरमले मसिगी मतुंगदा वाल्टरना पैसा बंडल मचानी लौथोक्तुना मखोइ अनिदा पिरमी मखोइ अनिनसु पैसा सिंग अदो हराव हराव लौरमी मसिगी मतुंगदा वाल्टरना महंगलाई नखोइदी ब्लू मचुगी मेट अदो सिजनद्रबरा हौजिकती ब्लू मचुगी मेट अदो कनामतना योनद्रबरा दुगा ब्लू मचुगी मेट अदो योनबा तारबदी करम मफमदा योली कनाना योली हाइबदो नखोइ अनि खंगब्रा बेजरना इंगंगंगना हाइरई ब्लू मचुगी मेटी हौजिकसु अदुम योली अदुबु अखोइना खनबददी ब्लू मचुगी मेट अदो नंगना सुंगबनी हाइना खल्ली मरमदी नंगना मतम अमदा सुंखिबा ब्लू मचुगी मेट अदुगा हौजिक योलिबा ब्लू मचुगी मेट असिगा चप मानै मखोइ अनिगे वाहे से ताबा मतमदा वाल्टर दि खंगले हौजिक योलिबा ब्लू मचुगी मेट असे कनाना सुंगबनो हाइबा मरम अदुना वाल्टरना हाइरई ब्लू मचुगी मेट अदु जेसी नतनदी अतोपा मी कनामतना सुंगबा हाइतबनी मरम अदुना हौजिक योलिबा मेट असे जेसीना सुंगबा सोइदना ओइगनी मथंगी सिंदा जेसीदी मसा तरु तनाना यामना इंग चिकपा मफम अमदा महाकना पामजबा उगे बाक्सी अमा उदगी यामना नाना सारमी माइथोंगदा जेसी हराव मोमन मिनोक्सु तमलमी अदुबु थंगनाबा मिकुप्तदी जेसी मसम मना इसांग सांगदुना हापु इचु चुरदुना मसादा योलिंग थांगदुना मेट सुंगफम अमदा लेरमी ममांगदा उखिबा जेसीगी सकफम अदो जेसीगी वाखल ओइरमे मथंगी सिंदा ममांगी एपिसोड अमदा वाल्टरना महाकी हाना पिस्तोल लेखिबा नुपा अदुदगी मेचिन गन लेबा अमदी वाल्टर मतोमदना मसम मना इफा फारदुना होटेलदा लेरंबगी मतांग अदु उलक्खी वाल्टर महाकना लेखिबा मेचिन गन अदु पुदुना मखा ताबा थबक तौननबगीदमक्ता मफम अदुदगी चटखी मथंगी सिंदा वाल्टर स्काइलर अमदी महाकना यामना नुंसी चानना लेखिबा महाकी थाइनिगी युम अदुदा लाखी मफम अदुदा महाकना यामना चेक्सिना लोसिनखिबा
ꯔꯥꯏꯁꯤꯟ ꯌꯥꯎꯕ ꯀꯧꯇꯥ ꯃꯆꯥ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯦ꯫ ꯋꯥꯜꯇꯔ ꯃꯍꯥꯛꯀꯤ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯕ ꯑꯃꯣꯠ ꯑꯀꯥꯏꯇꯅ ꯄꯤꯛ ꯊꯜꯂꯕ ꯃꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯦꯡ ꯃꯦꯔꯤ ꯑꯃꯗꯤ ꯃꯦꯔꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯋꯥꯜꯇꯔꯅꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯣꯗ ꯑꯃꯗꯤ ꯂꯤꯗꯤꯌꯥ ꯃꯈꯣꯏꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯗ ꯑꯃꯗꯤ ꯂꯤꯗꯤꯌꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯤꯗꯤꯌꯥꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯛꯄ ꯀꯣꯐꯤ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯗꯤꯌꯥꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯤꯖꯤꯟꯅꯕ ꯆꯤꯅꯤ ꯄꯦꯀꯦꯠ ꯁ꯭ꯇꯦꯚꯤꯌꯥ ꯀꯧꯕ ꯑꯗꯨꯁꯨ ꯂꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯀꯣꯐꯤꯗ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯋꯥꯜꯇꯔ ꯐꯝꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯗꯕꯅꯤ꯫ ꯑꯩ ꯅꯈꯣꯏ ꯑꯅꯤꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇꯪꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯇꯥꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯐꯝꯗ ꯃꯦꯠ ꯁꯨꯡꯅꯅꯕ ꯑꯅꯧꯕ ꯃꯦꯊꯗ ꯑꯃ ꯂꯩꯔꯦ꯫ ꯑꯩꯒꯤ ꯃꯦꯊꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯀꯦꯃꯤꯀꯦꯜ ꯑꯃꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯃꯦꯠ ꯁꯨꯡꯕ ꯌꯥꯒꯅꯤ꯫ ꯇꯣꯗ, ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯍꯨꯔꯥꯟꯈꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯒꯅꯤ ꯈꯜꯂꯦ꯫ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯕꯤꯗ ꯁꯨꯡꯕ ꯌꯥꯕ ꯑꯅꯧꯕ ꯃꯦꯊꯗ ꯑꯁꯦ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯇꯥꯛꯄ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯑꯗꯨꯗꯁꯨ ꯑꯩꯕꯨꯁꯨ ꯌꯥꯎꯍꯜꯂꯨ꯫ ꯋꯥꯜꯇꯔꯗꯤ ꯋꯥ ꯍꯥꯏꯅ ꯂꯣꯛ ꯌꯥꯝ ꯀꯟꯅ ꯈꯨꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯂꯤꯗꯤꯌꯥꯅꯗꯤ ꯋꯥꯜꯇꯔꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯅ ꯅꯈꯣꯏ ꯀꯔꯕꯥꯔꯗ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯈꯔ ꯂꯧꯍꯧ, ꯑꯩꯅ ꯈꯔ ꯁꯤꯖꯤꯟꯅꯊꯣꯛꯈꯤ, ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ"꯫ ꯇꯣꯗꯅꯗꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯦꯠ ꯁꯨꯡꯂꯤꯕ ꯅꯨꯄꯥ ꯖꯦꯁꯤ ꯍꯥꯏꯕꯁꯤꯗꯤ ꯇꯣꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔ ꯂꯥꯛꯂꯕꯗꯤ ꯖꯦꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯗꯀꯤ ꯀꯥꯟꯅꯕꯁꯨ ꯃꯈꯣꯏ ꯀꯀꯥꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯔꯛꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯇꯣꯗꯅ ꯋꯥꯜꯇꯔꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ, "ꯇꯣꯗ, ꯋꯥꯜꯇꯔꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯑꯝꯇ ꯇꯥꯈꯤꯁꯤ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯇꯣꯗ, ꯅꯈꯣꯏ ꯀꯀꯥ ꯑꯃꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯀꯦ ꯑꯗꯨꯒ ꯅꯈꯣꯏ ꯀꯀꯥꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯀꯀꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯀꯔꯕꯥꯔ ꯑꯁꯤꯗ ꯑꯩ ꯌꯥꯎꯍꯟꯕ ꯑꯃꯗꯤ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯂꯦꯞꯄꯨ"꯫ ꯋꯥꯜꯇꯔ ꯃꯥꯅ ꯍꯥꯏꯒꯗꯕꯁꯤꯡꯗꯨ ꯍꯥꯏꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯠꯈꯤ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯗꯅ ꯍꯥꯏꯔꯛꯏ, "ꯂꯤꯗꯤꯌꯥ, ꯑꯩꯁꯦ ꯋꯥꯜꯇꯔꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯋꯥꯜꯇꯔꯕꯨ ꯑꯩꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯋꯥꯜꯇꯔꯒ ꯑꯩꯈꯣꯏꯒ ꯄꯨꯟꯗꯨꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯔꯤꯛꯁ ꯌꯥꯝꯅ ꯂꯩꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯄꯨꯟꯅꯗꯤ ꯊꯕꯛ ꯇꯧꯃꯤꯟꯅꯅꯤꯡꯗꯦ"꯫ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ, "ꯇꯣꯗ, ꯑꯩꯈꯣꯏꯒ ꯃꯥꯒ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯍꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯁꯨ ꯋꯥꯈꯜ ꯑꯝꯇ ꯐꯖꯅ ꯈꯟꯊꯧ꯫ ꯑꯩꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯅꯈꯣꯏ ꯀꯀꯥꯒ ꯎꯅꯅꯕ ꯁꯤꯜꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯋꯥꯈꯜ ꯑꯝꯇ ꯈꯜꯂꯨ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯗꯤꯌꯥꯅ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯄꯥꯏꯔꯤꯕ ꯁ꯭ꯇꯦꯚꯤꯌꯥ ꯍꯥꯏꯕ ꯆꯤꯅꯤꯒꯤ ꯄꯦꯀꯦꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯣꯐꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯇꯣꯗ, ꯍꯣꯔꯦꯟ ꯋꯥꯜꯇꯔꯅ ꯅꯪ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯈꯨꯔꯥꯁꯤꯡ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯋꯥꯜꯇꯔ ꯑꯗꯨ ꯍꯥꯠꯇꯣꯛꯄꯤꯌꯨ꯫ ꯋꯥꯜꯇꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯁꯤꯖꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯁꯨ ꯀꯣꯛꯂꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯖꯈꯤꯕ ꯍꯥꯏꯕꯁꯤꯅ ꯋꯥꯜꯇꯔꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ"꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯝꯍꯥꯡ ꯃꯔꯨꯚꯨꯃꯤ ꯑꯃꯗ ꯋꯥꯜꯇꯔ ꯃꯍꯥꯛꯅ ꯂꯩꯔꯛꯈꯤꯕ ꯃꯦꯆꯤꯟ ꯒꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯦꯆꯤꯟ ꯒꯟ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯇꯝꯈꯤ ꯑꯃꯗꯤ ꯃꯦꯆꯤꯟ ꯒꯟ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯑꯣꯇꯣꯃꯦꯇꯤꯛ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯃꯦꯆꯤꯟ ꯒꯟ ꯑꯃ ꯑꯣꯏꯅ ꯃꯣꯗꯤꯐꯥꯏ ꯇꯧꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯃꯦꯆꯤꯟ ꯒꯟ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯅꯕ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯦꯁꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯌꯥꯝꯅ ꯃꯜꯂꯕ ꯌꯨꯝ ꯑꯃꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯔꯤꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁ꯭ꯀꯥꯏꯂꯔ, ꯅꯪꯒꯤ ꯅꯨꯄꯥ ꯋꯥꯜꯇꯔꯗꯣ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯣꯠꯂꯝꯕ ꯃꯐꯝ ꯅ꯭ꯌꯨ ꯍꯦꯝꯁꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯈꯤꯕ ꯀꯥꯔ ꯑꯗꯣ ꯅꯪꯒꯤ ꯍꯥꯟꯅ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯎꯏ ꯍꯥꯏ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅꯁꯨ ꯋꯥꯜꯇꯔ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯄꯨꯂꯤꯁꯇ"꯫ ꯃꯦꯔꯤꯅ ꯑꯃꯨꯛ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯗ ꯋꯥꯜꯇꯔꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟꯕ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ꯫ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯄꯤꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯅ ꯁꯥꯎꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯤ ꯅꯠꯇꯕ ꯇꯥꯕꯗ ꯀꯤꯖꯔꯕ ꯋꯥꯜꯇꯔꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯂꯤꯁꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯃꯐꯝ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ꯫ ꯃꯐꯝ ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯌꯨꯝ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯨꯂꯤꯁꯇ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯁꯨ ꯄꯨꯂꯤꯁ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯄꯨꯂꯤꯁ ꯉꯥꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯋꯥꯜꯇꯔ ꯍꯥꯏꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯉꯝꯂꯔꯣꯏ꯫ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯪꯒ ꯎꯅꯕ ꯂꯥꯛꯂꯕꯁꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯍꯥꯛꯄꯨ ꯐꯥꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯜꯇꯔ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯏ꯫ ꯅꯪꯁꯨ ꯅꯨꯃꯤꯠ ꯅꯅꯥ ꯁꯤꯡꯅ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯃꯒ ꯃꯦꯔꯤꯅ ꯐꯣꯟ ꯊꯝꯈꯤ꯫ ꯃꯦꯔꯤꯅ ꯍꯦꯛ ꯐꯣꯟ ꯊꯝꯈꯤꯕꯒ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯐꯝꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 5 ꯂꯩ꯫ ꯃꯤꯅꯤꯠ 5 ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ"꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ
वाल्टरदा ओइरमी वाल्टरदी हानना मेरीना पाउ पिरक्ट्रिङेदगी स्काइलरगी मनाक्ता यौरक्तुना लेरमले स्काइलरना हंगलई वाल्टर नंगना मफम असि यौनबा लाक्पा मतमदा लंबीदा मी कया हालमगा लाइबनो वाल्टरना हाइरई मी हाटपगी मथौ तादे आइना नंगी ननाक्ता लाक्पा मतमदा स्काइलरना हाइरई वाल्टर नंग मफम असिदा लाक्लिबा करिगिनो वाल्टरना हाइरई स्काइलर आइगी मतम लोइरे मरम अदुना नंगी नफमदा अरोइबा बिदाय पिये हाइदुना लाक्लिबनी अैना नोंगोंदा फोनदा हाइखिबा अदुदी अैगी थमोइदा लेबा वा नत्ते स्काइलरना हाइरई वाल्टर नंग पुलिसता चंगजरदोइरा वाल्टरना हाइरई पुलिस सिंगना अैबु लौबा लाकदौरिबनी अैनादी मखोइगी मनाक्ता चटलोय स्काइलरना मु हाइरई फरे अदुदी नंगना जेलदा लैख्रबा मतुंगदा नंगा थबक तौमिनरमिबा मियोइसिंग अदुना अैखोइगी इनाक्ता लाक्लबदी कमदौबा तारिबा वाल्टर नंगना लोटख्रबा मतुंगदा अैना अैखोइगी थाइनगी युम अदुदा लैरिङै मतमदा नोंमा अहिंग अमा मसक खंगदबा मियोइ अहुम लाखी मियोइ अहुम अदुना अैखोइ कारवासता लाक्लंबी नुपी अदुगी मरमदा वा याम हंगलमी मदुगी मतुंगदा अै होली अमदी वाल्टर जूनियर बु हातोकनी हाइदुना दमका यामना तौरमी वाल्टरना हाइरई स्काइलर ngasi nungdang asigi matungda nangonda amadi ichasingda kihangadaba mi amta laklaroi स्काइलर ना हंगलई वाल्टर ngasi nungdang kari leibage वाल्टर ना केमता खुमलमदे महांग स्काइलर गे मनाक चंगसिनदुना मागी मनी बैग अदु लौथोरई मनी बैग अदु लौथोरकपा मतमदा स्काइलर ना हाइरई वाल्टर नंगी पैसा अमता अखोइ पामदे नंगी पैसा पामदे हाइदुनसु वाल्टर जूनियर ना नंगोंदा कयारक हन्ना मयेक सेंगना हाइख्रबनी वाल्टर ना हाइरई आइसु खांगी अैना नंगोंदा पैसा पिनिंगलबसु अैगी पैसा अमता लेट्रे अैना तालंबा पैसा खुदिमक मीना लोइना लौबिख्रे मीना लोइना मुनबिख्रे अैना नंगोंदा पीगे हाइदुना लाक्लिबसिदी मसीनी हाइदुना चे मचेट अमा लौथोरखी चे मचेट अदुदा नंबर खरसु इरमी वाल्टर ना महाके पैसा लैना पैसा अमता लेट्रे पैसा लोइख्रे हाइरिबगी मरमदी वाल्टर की पैसा लोइख्रे हाइना स्काइलर ना खंगलबदी तुंगदा वाल्टर जूनियर की 19 सुबा बर्थडे निमित्ता ग्रेचेन अमदी इलियट ना पिरक्कदोरिबा पैसा अदु स्काइलर अमदी वाल्टर जूनियर ना हराव हरावना मबुकनिंगदा मपाना पिरक्पा पैसानी हाइबा खंदबा मखै नुंगाइना सिजननबगीदमक्तनी स्काइलर ना वाल्टर ना पिरक्पा चे मचेट अदु पाइदुना येंगलमी अदुगा हाइरई मसीदी करिनो वाल्टर ना हाइरई स्काइलर अैना चटख्रबा मतुंगदा ngayak leraga drug department gi miyoising aduda phone taw aduga hayu nangi yum asida aina thong phagaiduna changai aduga nangonda che machet adu pirami hayu aina nangonda piriba che duda GPS ki location coordinate ama yawbani स्काइलर na hairi nangna piriba location asida kari leramgadoribano स्काइलर wa haina mapi chentaraki leramgadoriba posak adu mahaksu khangbagumna tawi वाल्टर ना हाइरई अैना पीरिबा GPS की लोकेशन अदुदा गोमेस अमदी हेंगी असिब हक्चांग अदो फुमदुना लेहौरबनी वाल्टर की पाखुम असे ताबदा स्काइलर यामना थमोय सोना कपलमी GPS कोऑर्डिनेट सिंग अदो असेंबगिदी मफम अदुदा अैना यामना वाना तौथोक्तुना अैगी पैसा सिंग अदो फुमजिनबनी अदुबु मिफत्ता सिंग अदुना मफम अदुदा लेरिबा पैसा सिंग अदो लोइना लौथोक्तुना पुबिकी अदुगा अैना पैसा फुमदुना लोचिलमलिबा मफम अदुदा मखोइना हेंग अमदी गोमेस बु हातोलबा मतुंगदा मफम अदुदा फुमजिनदुना थमखिबनी स्काइलर अैना पीरिबा GPS की कोऑर्डिनेट असिना स्काइलर नंग अमदी इजा सिंगना तारिबा दशा असिदगी कोकननबा अरोइबा पाम्बैनी पुलिस डिपार्टमेंट दा चतुना हेंग अमदी गोमेस की असिब हक्चांगना लेरिबा मफम अदुगी इन्फॉर्मेशन पीबगीदमक्ता पुलिस सिंगना नंग अमदी अखोइगी इमुंग असिदा येंगसिलिबा से येंगसिनदनबा नंगना वारी फजना सानौ इसम समना हाइरबदा पुलिस की मियेंगदगी कंजनबा अैना पीरिबा GPS लोकेशन अदु सिजनदुना पुलिस का डील तौ हाइबनी स्काइलर नदी ngमोय हाइदुना कपलमी वाल्टर ना हाइरई स्काइलर अैना तौकिबा थबक सिंगदो अैना अैगी स्काइलर ना मरक थतुन हाइरई वाल्टर नंगना तौरिबा थबक सिंगदो अखोइ इमुंग मनुंगिनी हाइदुना अमुक हन्ना हाइरकलबदी अैना करी तौरपगे येंगु वाल्टर ना हाइरई चुम्मी स्काइलर नंगना हाइरिबदो अैना तौरिबा थबक सिंगदो अखोइ इमुंग मनुंगी नते अै इसाना पामबदगी इसागीदमक्ता तौखिबनी अैना मेट सुंगलिङै मतमदा अैबु अैगा थबक तौमिनरिबा मियोइसिंग अदुना इज्जत यामना तौबिखि अैबु मखोइना किनखि अैना तौरिबा थबक अदुदा अैना ख्वाइदगी हेले हाइबसे अै इसानासु खंजखि मरम अदुना अैना तौरिबा थबक अदुदा अैना का हेना पामखि मरम अदुनानि अैना थबक अदो थादोकपा ngamखिदबा अैना चिंदा इचागिनी इमुंगिनी हाइदुना थबक तौजरबसु तसेंगबददी अैना तौरुरिबा थबकसिंग अदो अै इसा इतोमदगी ओइरमले स्काइलर ना कपलदुन हाइरई वाल्टर जूनियर हलकपा मतम ओइरे वाल्टर यामना निंगमदबगा लोइना हाइरई अैना चट्रिङै मतम असिदा इचानुपीदो अरोइबोइना अमुक्तंगदी उनजबा यागद्रा मसीगी मतुंगदा वाल्टरना तुमलिबि मचानुपी होलीबु यामना नुंगसिना मकोक्ता नानबिरमी स्काइलर सु मपा मचागी मतव अदु उबदा वाल्टर की अरोइबा बिदायनी खल्लुबदा ममित्तगी मपी चेंथखि मथंगी सिंदा वाल्टर जूनियर स्कूल मतम लोइरदुना मयुमदा हलखि
Maryna haiba matung ina Walter Junior na chatpa mafam khudimagtasu pulisingna question senakhi maram aduna Walter machanupaga unaduna wari sananinglabasu sanaba ngamlamde Walter alapa mafam amadagi machabu yengba natana karisu upai leramde machana chatliba mafam khudimagta tana duna Walterna alapa mafamdagi lona yengjarami mathangi sinda numidang wasilakle hainakhiba matung ina Walter tot amadi mahaki makhurasina lairiba mafam aduda wari sananabagidamagta lakhi Walter na mahaki gari edu tot amadi mahaki makhurasinggi game aduda thaujalakhi nupa amana Walter gi gari edu check toroba matungda Walter gi gari manungda tonglakhi masi matungda nupa aduna tot amadi mahaki makhurasingna Walter bu ngai duna leiriba mafam aduda chatnaba lambi takhi masi gi matungda makhoina wari sanagadoriba mafam adu yopsulakpada nupa aduna harai mafam aswaida khamo yum masi gi manungda khoi wari sanagadoribani adubu Walter na nupa aduna hairiba wado kaisu taramde makhoina wari sanagadoriba yum adugi hek mamangda gari du thaujilami aduga yum adugi thongjin manakta gari du khamjilami mafam aduda Walter yopsilakpa matamda nupa ani tholaktuna Walter gi masada khula yauribra haiduna check torami check toriba nupa aduna Walter gi masada kemta yaude sumnagi magi gari gi so aduga mahake wallet ka yawi haiduna ulai masigi matungda Walter bu phuri takhatuna magi masa manungda kari yauribage mic recording na chingba yauribra haiduna amuk check torami masigi matungda Walter na aigi gari shoga aigi money bag aduga pira o hairami nupa aduna hairi nangi poda do horen meeting loiraga lawro mathangi sinda Walter imungda changlakhi mahangna imungda changlakpa matamda tot ki makhura amadi mahaki kangbu singaduna Walter lakpa ngai duna lerami tot ki makhura aduna hairi Walter kainu nang toromisibo nasamna naga dubo kedorabage masak amta khangludre Walter di tot ki makhura Jack na hairibado kaya taramde Walter na di ngasai mabu check toriba nupa aduna Walter gi gari show amadi mahaki money bag thabliba mafam aduda Walter na munna yengduna lerami Walter na hairi Jack wari macha sanaraga matamanga lagumsi aikhoi karbar gi wari sananaba haurasi Jack na hairi aikhoi karbar tawagi mathau tadre aidi nang haigadabri wasing ado taningdre nang unanabagi damaktani aina nanggo unaba yakhibado Walter na hairi aina to ta haikiba wasing ado nang bab tadra male anoba method asina nakhoina chemical thibagi awaba do leiraroidabani chemical ichang changdana ilaina met sungba yagadaba method ni Jack na hairi Walter adugi damaktadi nang kaisu khaluraganu hojikti Lydia gi mathakta hana police na yengchilamba singadusu amta yengchinre maramaduna Lydia na makhoi godown da leiriba chemical barrel mayam adudagi chemical barrel khara khaidoktuna aikhoida met sunanabagi pirakpa adum yare maramaduna aikoi karbar asida chemical gi awaba leiraroi Walter na hairi tot aina hariba wasing ado nangdi gyan soidana taramgani aina haikiba wasing ado nakhoi nakhura asida amta hayu to na hairi Walter nangna mafam asida amuk halakpa haibase nangi khwaidagi asoiba oirabani nangna mafam asida halaklamdaba aduna khwaidagi hena phagadabani Walter nang engonda di saunko masigi matungda Walter gi matungda lepliba nupa aduna nomai chap chingi aduga Walter gi makokta namai matawase ubada Jack na hairi kaino nang tawdoidubo mafam asida Walter halabadi Walter gi brain aduna pumchai chairani yum asi chengdoknabada matam yamna changlani maram aduna imungda mosandanabagidamagta mapanda putolaga haluro Walter na mathwai hingnanabagidamagta asumna hairakhi Jack nang aigi laman hojik phaba tolibani aidi nangse nupa thokpa haidokhiba wa ngakna chatpa mi amani hana khalubani adubu nangdi awon chaba oijabada thiba mi ni aina nangi nafamda thajabaga loinana amadi nupa ama oibagi wa ngaklakani khanduna Jesse adubu halu haiduna nangi nafamda sinakhibani adubu nangna Jesse hatpagi mahutta Jesse bu luna chana thamduna Jesse bu nangi partner ohenduna nakhoi gi drug ki karbar asida yoliba drug singase mangonda sunghalliba natra nang amadi Jesse partner oiraba natra hojikti nangna hojik phawa Jesse hatriba do aigi laman toliba natra aina di nangonda yam thajana mahakpu hatkani haiduna nangonda sinakhibani aduga di nangna mahakpu partner oiduna leramle nupa ama oiraga nupa gi wa ngakpa ngamdaba asumna Walter na thina cherakpasida Jack su saurai Jack na hairi Walter aina Jesse che aigi partner amani haiduna thamba natte mahak hingi adubu Jesse hingba asiga mahak aigi partner oire haibasiga yamna khenaba lei Jesse hairiba miki thi mahaki partner amabu police da pithokpa ngamba adugumba mi aduga aiga thabak tominagadaba natte masigi matungda Jack na yam sauna laurai mafam asida Jesse purau to na hairi Jesse di hojik match sanghori bani mahangna sungliba matching ado loina manglagani mabu hojik mafam asida puraklabadi Jack na hairi mangge mangjasanu Walter na aibu miki thini nupa thoktaba mini hairi ai khata chaiba nate aikoi gi geng asi punamakpu mahakna nupa thoktabani haina hairi aikoi se nupa thokpra natragana nupa thoktabra haibado Walter gi mamang do utke aikoi na Jesse bu karamba phibam da thami haibado Walter su pena yenghalu
ꯖꯦꯛꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯑꯩꯈꯣꯏꯅ ꯖꯦꯁꯤꯕꯨ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯠꯅꯩꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯝꯕ ꯐꯤꯚꯝꯗ ꯊꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯀꯣꯛꯇ ꯑꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯣꯗꯅ ꯖꯦꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯖꯦꯁꯤꯕꯨ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯤꯡꯕꯒꯨꯝꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯇꯣꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡꯒ ꯂꯣꯏꯅꯅ ꯋꯥꯜꯇꯔꯅ ꯖꯦꯁꯤ ꯑꯃꯗꯤ ꯇꯣꯗ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯔꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯜꯂꯝꯃꯤ ꯑꯗꯨꯒ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯖꯦꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯈ꯭ꯋꯥꯡ ꯌꯣꯠꯂꯤꯅ ꯄꯨꯡꯌꯩ ꯌꯦꯠꯁꯤꯜꯂꯤ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯛꯅ ꯖꯦꯁꯤꯕꯨ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯏꯜꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ, ꯖꯦꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯦ ꯃꯍꯥꯛ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯃꯥꯟꯕ꯭ꯔꯥ? ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯨꯅ ꯊꯝꯕ꯭ꯔꯥ? ꯋꯥꯜꯇꯔ, ꯆꯪꯁꯤꯜꯂꯛꯎ, ꯖꯦꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯦ ꯌꯦꯡꯉꯨ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯜꯇꯔꯁꯨ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯖꯦꯁꯤꯗꯤ ꯋꯥꯜꯇꯔꯗ ꯃꯃꯤꯠꯅ ꯐꯖꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯋꯥꯜꯇꯔꯅꯗꯤ ꯖꯦꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯣꯡꯁꯤꯟꯗꯨꯅ ꯖꯦꯁꯤꯕꯨ ꯂꯩꯃꯥꯏ ꯃꯈꯥꯗ ꯅꯝꯊꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯖꯦꯁꯤꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯤ, ꯑꯅꯤꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯂꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯁꯣ ꯑꯗꯨ ꯅꯝꯂꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯃꯅꯤꯡꯒꯤ ꯇ꯭ꯔꯪꯛꯇ ꯌꯥꯎꯔꯤꯕ ꯍꯨꯗ ꯑꯗꯨ ꯍꯥꯏꯗꯣꯔꯛꯈꯤ, ꯑꯗꯨꯒ ꯋꯥꯜꯇꯔꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯑꯣꯇꯣꯃꯦꯇꯤꯛ ꯃꯦꯆꯤꯟ ꯒꯟ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯇꯣꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯂꯦꯞꯇꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯂꯣꯡꯅ ꯍꯥꯏꯊꯅꯈꯤ꯫ ꯋꯥꯜꯇꯔꯒꯤ ꯃꯦꯆꯤꯟ ꯒꯟ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯔꯝꯃꯤ꯫ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕ ꯋꯥꯜꯇꯔꯁꯨ ꯃꯍꯥꯛꯇꯤ ꯖꯦꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯔꯝꯅ ꯈꯔ ꯋꯥꯡꯈꯠꯂꯦ, ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯁꯥꯗꯁꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯆꯤꯟ ꯒꯟ ꯑꯗꯨꯁꯨ ꯃꯔꯨ ꯂꯣꯏꯈꯤꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇ ꯄꯥꯛꯊꯗꯨꯅ ꯂꯩꯍꯧꯕ ꯇꯣꯗꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯛꯊꯗꯨꯅ ꯆꯠꯂꯒ ꯃꯄꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯣꯗꯀꯤ ꯃꯈꯧꯔꯤꯗ ꯇꯣꯗꯅ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨꯅ ꯇꯣꯗꯀꯤ ꯃꯈꯧꯔꯤꯗ ꯀꯟꯅ ꯂꯥꯛꯁꯤꯜꯂꯝꯃꯤ꯫ ꯇꯣꯗ ꯑꯃꯗꯤ ꯖꯦꯁꯤ ꯃꯨꯛꯅꯔꯤꯕꯗꯣ ꯋꯥꯜꯇꯔꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯇꯥꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯃꯌꯥꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯣꯗꯀꯤ ꯃꯈꯨꯔꯥ ꯖꯦꯛ ꯑꯗꯨꯗꯤ ꯅꯣꯡꯃꯩꯅ ꯄꯥꯟꯖꯔꯕꯁꯨ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯔꯝꯗ꯭ꯔꯤ꯫ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯔꯝꯃꯤ꯫ ꯖꯦꯛꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯗꯤ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯅꯪꯅ ꯐꯪꯂꯔꯣꯏ꯫ ꯋꯥꯜꯇꯔ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯖꯦꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯈꯤ꯫ ꯖꯦꯁꯤꯗꯤ ꯋꯥꯜꯇꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯖꯦꯁꯤꯅ ꯋꯥꯜꯇꯔꯅ ꯃꯉꯣꯟꯗ ꯏꯟꯁꯤꯜꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯜꯇꯔꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯔꯣ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯋꯥꯜꯇꯔꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯋꯥꯜꯇꯔꯒꯤ ꯃꯥꯏꯊꯣꯡꯗ ꯖꯦꯁꯤꯕꯨ ꯀꯤꯍꯟꯕ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯝꯇ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯍꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯕꯒꯨꯝꯅ ꯇꯥꯔꯝꯃꯤ꯫ ꯖꯦꯁꯤꯗꯤ ꯋꯥꯜꯇꯔꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯝꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤ꯫ ꯋꯥꯜꯇꯔꯕꯨ ꯍꯥꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯖꯦꯁꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯅꯪ ꯁꯤꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯎ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯣꯏ꯫ ꯋꯥꯜꯇꯔꯅꯁꯨ ꯖꯦꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯑꯩ ꯁꯤꯕ ꯄꯥꯝꯂꯦ꯫ ꯖꯦꯁꯤꯅꯁꯨ ꯋꯥꯜꯇꯔꯒꯤ ꯃꯁꯥꯗꯒꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯅꯪ ꯁꯤꯅꯤꯡꯂꯕꯗꯤ ꯅꯁꯥ ꯅꯇꯣꯝꯇ ꯁꯤꯖꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯖꯦꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯖꯦꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯗꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯂꯤꯗꯤꯌꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄ ꯑꯗꯨꯗ ꯂꯤꯗꯤꯌꯥꯅ ꯍꯪꯂꯛꯏ, ꯊꯕꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥ? ꯋꯥꯜꯇꯔ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯋꯥꯜꯇꯔꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯊꯕꯛ ꯂꯣꯏꯔꯦ, ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦ꯫ ꯂꯤꯗꯤꯌꯥꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯤꯗꯤꯌꯥꯅ ꯍꯪꯂꯛꯏ, ꯐꯣꯟ ꯄꯥꯏꯔꯤꯕꯁꯦ ꯀꯅꯥꯅꯣ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯋꯥꯜꯇꯔꯅꯤ꯫ ꯂꯤꯗꯤꯌꯥ, ꯅꯪ ꯅꯁꯥꯗꯣ ꯀꯝꯗꯧꯔꯤꯕꯒꯦ? ꯅꯁꯥꯗꯣ ꯂꯣꯛ ꯊꯨꯡꯕꯗꯧꯅ ꯅꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯏꯪꯊꯝ ꯆꯟꯕ ꯌꯥꯎꯕ꯭ꯔꯥ? ꯂꯤꯗꯤꯌꯥꯅ ꯌꯥꯝ ꯉꯛꯅ ꯍꯪꯂꯛꯏ, ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯋꯥꯜꯇꯔ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯂꯤꯗꯤꯌꯥ, ꯑꯩꯈꯣꯏ ꯎꯅꯕ ꯃꯇꯝꯗ ꯅꯪꯅ ꯊꯛꯈꯤꯕ ꯀꯣꯐꯤ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ? ꯀꯣꯐꯤ ꯑꯗꯨꯗ ꯅꯪꯅ ꯍꯥꯞꯈꯤꯕ ꯁ꯭ꯇꯦꯕꯤꯌꯥ ꯍꯥꯏꯕ ꯁꯨꯒꯔ ꯑꯗꯣ, ꯃꯗꯣ ꯏꯆꯝ ꯆꯝꯕ ꯆꯤꯅꯤꯒꯤ ꯄꯦꯀꯦꯠ ꯅꯠꯇꯦ꯫ ꯆꯤꯅꯤꯒꯤ ꯄꯦꯀꯦꯠ ꯑꯗꯨꯗ ꯑꯩꯅ ꯁꯦꯝꯕ ꯔꯥꯏꯁꯤꯟ ꯍꯥꯏꯔꯤꯕ ꯍꯨ ꯑꯗꯨꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯒꯨꯗ ꯕꯥꯏ ꯂꯤꯗꯤꯌꯥ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤ꯫ ꯂꯤꯗꯤꯌꯥꯗꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯍꯥꯛ ꯃꯉꯥꯏꯔꯦ ꯁꯤꯡꯕ, ꯃꯍꯥꯛ ꯃꯉꯥꯏꯔꯦ ꯇꯧꯕ ꯉꯝꯕ ꯍꯥꯏꯅ ꯂꯩꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯀꯅꯥꯅꯣ ꯇꯧꯕ ꯉꯝꯕ, ꯀꯅꯥꯅꯣ ꯍꯩꯁꯤꯡꯕ ꯃꯤ ꯍꯥꯏꯕꯗꯣ꯫
ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯖꯦꯁꯤꯗ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯥꯔ ꯑꯃ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯖꯦꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯇꯣꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯦꯡ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯦꯠ ꯁꯨꯡꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯦꯠ ꯁꯨꯡꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯃꯣꯏ ꯄꯦꯟꯕ ꯃꯈꯩ ꯋꯥꯜꯇꯔꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯜꯇꯔ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯜꯇꯔ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯋꯥꯜꯇꯔ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯋꯥꯜꯇꯔꯒꯤ ꯑꯔꯣꯏꯕ ꯁꯛꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯑꯝꯇ ꯇꯥꯈꯤꯗꯦ꯫ ꯋꯥꯜꯇꯔ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯊꯣꯛꯆꯕ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯊꯕꯛ ꯃꯦꯠ ꯁꯨꯡꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡ ꯑꯁꯤ ꯊꯃꯣꯏ ꯄꯦꯟꯕ ꯃꯈꯩ ꯌꯦꯡꯂꯝꯃꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯋꯥꯜꯇꯔꯒꯤ ꯃꯥꯏꯊꯣꯡꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕꯁꯦ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯜꯇꯔꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯤꯒꯗꯧꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯗꯨꯗ ꯁꯤꯕ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯃꯌꯨꯝꯒꯤꯗꯃꯛꯇ ꯄꯩꯁꯥ तानꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥ तानꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯕ ꯂꯝꯕꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯃꯣꯏ ꯄꯦꯟꯅ ꯇꯧꯔꯝꯂꯒ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯦꯟꯁꯔ ꯅꯥꯔꯛꯄꯗꯒꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯊꯃꯣꯏ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯑꯣꯠ ꯅꯩꯕꯤꯔꯝꯕ ꯑꯃꯗꯤ ꯑꯋꯥꯕ ꯄꯤꯕꯤꯔꯝꯕ꯫ ꯁꯦꯔꯤꯁ ꯑꯁꯤꯗꯗꯤ ꯋꯥꯜꯇꯔꯕꯨ ꯑꯩꯈꯣꯏꯅ ꯍꯦꯔꯣ ꯑꯃ ꯑꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯇꯥꯔꯝꯒꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯒꯗꯧꯔꯤꯕ ꯑꯋꯥꯕꯁꯤꯡ ꯍꯥꯏꯕꯗꯤ ꯑꯗꯨꯛ ꯆꯝꯖꯔꯝꯂꯕ ꯌꯥꯝꯅ ꯂꯦꯝꯕ ꯃꯄꯥ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯔꯦꯛꯇꯔꯗ ꯌꯥꯝꯅ ꯍꯣꯡꯈꯤꯕ ꯑꯃꯗꯤ ꯃꯃꯩꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯐꯥꯎꯕ ꯁꯤꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯒꯤ ꯃꯐꯝꯗ ꯇꯥꯔꯝꯒꯗꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯐꯥꯎꯔꯝꯒꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯋꯥꯜꯇꯔꯁꯤ ꯍꯦꯔꯣ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯐꯝ ꯊꯣꯛꯂꯤꯕꯔꯥ? ꯋꯥꯍꯪ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯤꯕ ꯕ꯭ꯔꯦꯀꯤꯡ ꯕꯦꯗ ꯍꯥꯏꯔꯤꯕ ꯁꯦꯔꯤꯁ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤꯁ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯔꯛꯂꯤꯕꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫